ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠꯆꯩ ꯍꯤꯡꯒꯦ ꯂꯣꯏꯅ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯅꯤ ꯀꯣꯂꯨꯅ ꯁꯥꯕ ꯄꯣꯠꯅꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯂꯦꯛꯁꯟꯅꯦ Hello mayam puna puka saningon channel da muka suna taram nokseri mayam ngasi su video ma pura ka lae hawai jakra phutkan ya bako adu daina mayam da share taw ni ngasi video je namjarak pani ado mayam hauji se ko puni pan ga mini manga tare agi nu pa ti halaktri ba ko su breakfast ri grang di chadri bako adu na si ande nu mina ba ngasi je laki puni mai na haidra adu dunia ba puni man mina ba ngasi se dakti market kari grang chatna ko na tawre je jum da su chatle puja gi su dum thabak lang idana ko ngasi di pati chu khara tare aina nasi phutoi ba hawai char se akoi siddi hawai char se phangde ko masingpur de gi nupa ga thabak tomina ba tribal nupa ma leibodo lakhipur gi aduna mana pibirak pani ba hawai char se nahan pirak pani ba do pirak pa dum aina manna khotna loina lore adusu khitang hapsaram ge adogi aina tingchalla ba tinga ga ngarang je ina phutlaga aina khanba do kauthokhra ba itum mogolaga dum thabai ngang lo seng ko sana dogi cha ba ko dum ne kai to lo sambada ne ko kauthokhra ba ina hawai cha tingya ba se ado ngarang do phulaudre chak thong na loirak pugi chak sa bai timing do ning jangak na jeng ya ba ko ado jong ka su hawai cha om ba gi matam da ma on leira roi da ba ko adu na ina ngarang phulaudre ngasi di phutlani ya ba ko do ngasi ko mai to do khane nong ta ri ho ji se nong ki piti 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 ta na ba ado kamai to do no khangde ba dum phupuri phulani ngasi soidang ge phulani do nu chara phawdra su mai da dum tawdana ja tawdana dum oina bo khona rani aba asi gi phidup se jengo aina puja da logi ba phidup tu ni aba phidup se in bagi matam je leitare ado ngasi de aina dum video si da dum paira ga mayam da jing halaina ba do machu je phajabra maya phajabani ko machu je si gi phidup se pa chahum jang hai ba dagi ne chahum da porai ni aba yam thina phajai bo am photo da uba da ya hindu na phajaba do uide ba aduga su jum da pora ga yam thina phajaba do oiram ya ba do katani na te ko si gi se ai si silai gap tai dri ado ta katani na te ba si gi se nylon ha ga dar ka ya na phi je keno tawre olang ga da ba phi dunia ba katani na te ko ai chin thi roi ko ado mayam keno tawra si ho se breakfast hana kitang taw thura se ba ko da breakfast taw to na thong thong na hawai char du su phun ba tawra se ba dai di mayam video se hawra si yengo amoma ko jala amba mana ba do mana pirei ni kai na yengo mayam moro cho bido dugo hawai charga tingjan ba ya si tingjalan ni amoma ningon ta ko tepada si jagi ko jo chana bibi ko pot ne wa kon ne ba ko jakan ga jaw re ba ase ji ga tingjalan ni gi man ba hina ase gi bukam ji ga aina mela de le ko bukam cha bo do ase bukam ni ga man do ban je mayam ko lawai ma ko ga phau ki bo do lawai no ba adu da ga ngau ri ba hao ko ja ni ja ba da ma la ni du ko hala ga mayam ai hawai jar se man ba loi re yang na jam do ka tharon doi ni ki tingjan na tham ma ni ba The next day. aha man da hawai jar je si sam do e sai to na sam ne ba ko ado ngahak tang asi je matum tahalamasi ado ji kachra wala la ye bane kachra lobagi ado kachra am tang kitura si yana sa sa de oi je de ga ne ai nu pa na ngasi weather phati ba ko nong tai ya bane ado khangde kamai tawa nong ta bani na hawai jar se oi ba ngam gadra ngam modra hangde nu ba asi di pokhai roi da ku ba ha pokhai no sida phula sira du ga hai wo ko no ko ka ta lu lo ha mi hamar boy da su pi roi dro mai mi pija rei ba mi du su khara pi doi ni ado siga phuchiro kongo wi du ta uja ro ga ko ko kuकर से पोखाई रनी है बको कुकर से का फुट पे मु चारना कुंगो बी का ओना असि स्टील के ओना फुट लगे मसी आहान बे स्टील के ओना फुट लगे ओइ सौले रमे अयो जाडो जेंगो स्माइना सौरे ते स्टील नि नने असि जे कासन बजु जाया बा अदना इदुम खरा खरा ओट पेरी बासी किसे दम या मैते भिजुअल दने मैते भिजुअल आइदे आइना हे हे चटबा मैते भिजुअल दो
ꯐꯤ ꯖꯣꯟꯕ ꯃꯩꯇꯩ ꯐꯤꯖꯣꯜꯗꯣ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯁꯅꯥ ꯀꯣꯂꯨꯅ ꯁꯥꯕ ꯄꯣꯠꯅꯦꯕ ꯂꯥꯛꯏꯗꯣ ꯐꯖꯩ ꯌꯥꯝꯅ ꯃꯅꯥꯁꯨ ꯐꯖꯩ ꯃꯅꯥꯁꯨ ꯐꯖꯩ ꯂꯤꯛꯁꯨ ꯐꯖꯩ ꯇꯦꯛꯇꯔ ꯆꯀꯥ ꯑꯃꯇꯅꯦꯕ ꯂꯥꯛꯏꯗꯣ ꯑꯗꯨꯒꯤꯗꯣ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯆꯠꯀꯦ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗ ꯆꯠꯂꯒꯗꯤ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯣꯏꯗꯒꯤ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯂꯦꯛꯁꯟꯅꯦꯕꯀꯣ ꯑꯗꯒꯤ ꯐꯤꯗꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯤ ꯍꯟꯗꯛ ꯐꯤꯗꯤ ꯃꯁꯂꯥꯏ ꯑꯣꯏꯅ ꯂꯥꯛꯏꯑꯕ ꯑꯗꯣ ꯀꯣꯂꯨꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯤꯅ ꯁꯅꯥ ꯃꯥꯟꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯗꯅ ꯑꯩ ꯉꯁꯤ ꯑꯩ ꯅꯨꯄꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯊꯕꯛꯁꯨ ꯈꯔ ꯀꯜꯂꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯁꯨ ꯐꯨꯠꯂꯤꯅꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯐꯗꯤꯒꯣꯝꯁꯨ ꯊꯥꯗꯣꯏꯅꯦ ꯐꯗꯤꯒꯣꯝ ꯍꯨꯟꯗꯣꯏꯅꯦꯕ ꯍꯨꯜꯂꯒ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉꯝꯃꯒ ꯆꯥꯛꯄꯨꯗꯤ ꯊꯣꯡꯉꯔꯣꯏ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯒꯅꯤ ꯍꯪꯒꯥꯝꯒ ꯉꯥꯈꯥꯒ ꯊꯣꯡꯒꯅꯦꯕ ꯑꯗꯒꯤ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯑꯃ ꯉꯧꯒꯅꯤ ꯄꯥꯂꯨ ꯀꯥꯕꯤ ꯑꯃ ꯏꯔꯣꯟꯒꯅꯤ ꯑꯗꯨꯒꯤꯅꯣ ꯇꯧꯔꯝꯃꯒ ꯑꯗꯒꯤ ꯆꯥꯛꯇꯤ ꯃꯥꯡꯅ ꯀꯥꯝꯃꯅꯦꯕ ꯑꯗꯨ ꯇꯧꯔꯝꯃꯒ ꯑꯩꯁꯨ ꯇꯥꯎꯟꯗ ꯊꯣꯛꯎꯔꯅꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯣꯂꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯋꯥꯎ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯉꯁꯤ ꯐꯗꯤꯒꯣꯝ ꯊꯥꯗꯣꯏꯗꯣ ꯑꯁꯤꯒꯤꯁꯦ ꯃꯣꯠꯂꯦꯕꯀꯣ ꯁꯤꯒꯁꯦ ꯂꯣꯏ ꯃꯣꯠꯂꯕꯅꯦꯕ ꯑꯗꯣ ꯊꯥꯗꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯕꯥꯛꯁꯨ ꯂꯩꯇꯦꯕ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩ ꯍꯥꯏꯒꯦ ꯆꯦꯡꯒ꯭ꯔꯨꯞ ꯄꯥꯝꯃꯨꯏꯅꯦ ꯑꯁꯤ ꯆꯦꯡꯒ꯭ꯔꯨꯞꯈ꯭ꯔꯒꯦꯕ ꯁꯤ ꯀꯛꯊꯠꯅ ꯂꯣꯏꯔꯦꯕꯀꯣ ꯁꯤꯒ ꯌꯦꯡꯁꯤ ꯁꯤ ꯐꯥꯟꯗꯅ ꯍꯥꯏꯗꯤ ꯀꯛꯊꯠꯅ ꯂꯣꯏꯔꯦꯕꯀꯣ ꯂꯩꯕꯥꯛ ꯈꯔ ꯑꯃ ꯂꯧꯊꯣꯛꯑꯦ ꯁꯣꯝꯗ ꯀꯛꯊꯠꯈꯤꯕꯗꯣ ꯁꯣꯝꯗ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯁꯤꯒ ꯐꯗꯤꯒꯣꯝ ꯍꯨꯜꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯁꯦ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯤꯁꯦ ꯁꯤ ꯐꯤꯁꯦ ꯐꯠꯇꯕ ꯐꯤꯅꯦꯕꯀꯣ ꯑꯁꯤꯅ ꯀꯨꯞꯁꯜꯂꯁꯤ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯄꯨꯔꯛꯄ ꯁꯟꯊꯤꯅꯦꯕ ꯑꯩ ꯅꯨꯄꯥꯅ ꯑꯃꯨꯛ ꯐꯧꯗꯣꯛꯄꯤꯔꯦ ꯅꯨꯡꯁꯥꯗ ꯃꯄꯥꯏꯗꯤ ꯄꯥꯏꯗꯦꯕ ꯍꯪꯒꯣꯏꯑꯦꯕ ꯃꯣꯏꯗꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯪꯒꯣꯏꯕꯒ ꯂꯩꯇꯦ ꯁꯟꯊꯤꯗꯤ ꯑꯗ ꯑꯁꯤꯒꯤ ꯁꯟꯊꯤꯁꯤꯃ ꯈꯔ ꯇꯣꯠꯁꯜꯂꯁꯦꯕ ꯁꯤꯁꯨ ꯀꯨꯞꯁꯜꯂꯒ ꯊꯝꯃꯁꯦꯕꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯧꯔꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯩꯅ ꯑꯦꯂꯣꯚꯦꯔꯥ ꯑꯅꯤꯈꯛ ꯊꯥꯈꯤꯕꯗꯣ ꯌꯦꯡꯉꯣ ꯑꯦꯂꯣꯚꯦꯔꯥꯁꯦ ꯆꯥꯎꯔꯕꯅꯤꯗ꯭ꯔꯥ ꯁꯤꯗ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯩ ꯅꯨꯄꯥꯅ ꯍꯦꯛ ꯍꯦꯛ ꯑꯣꯠꯂꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯁꯤꯁꯤ ꯏꯁꯇꯤꯜꯅꯤꯅꯅꯦ ꯀꯥꯁꯟꯈꯤꯗꯣꯏꯕ ꯃꯨꯜꯂꯕ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯃꯨꯟꯒꯗꯕꯁꯦ ꯃꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯣ ꯁꯤꯗ ꯏꯁꯤꯡ ꯑꯏꯪꯕ ꯍꯩꯔꯨꯔꯒꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯅꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯖꯥꯏꯗ ꯇꯧꯔꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯥꯍꯜꯂꯁꯤ ꯑꯁꯤꯒꯤ ꯄꯦꯂꯥꯁꯤꯒ ꯑꯗꯨꯝ ꯍꯥꯞꯄꯒ ꯁꯥꯍꯜꯂꯁꯤ ꯁꯤ ꯍꯩꯗꯣꯛꯑꯒꯦ ꯐꯤꯁꯤꯃ ꯂꯨꯞꯁꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯁꯧꯍꯜꯂꯅꯤ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯑꯅꯤ ꯍꯩꯔꯣꯅ ꯑꯩ ꯃꯈꯥꯗ ꯁꯨꯝ ꯃꯄꯥꯟꯗ ꯀꯩꯒꯤ ꯄꯨꯁꯜꯂꯤꯅ ꯍꯩꯗꯣꯛꯑꯅꯤꯅꯦ ꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡꯁꯦ ꯁꯤꯒ ꯀꯛꯆꯤꯡ ꯑꯆꯤꯛꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯑꯄꯥꯏꯕꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯆꯤꯛꯈꯤꯅ ꯁꯨꯅꯨ ꯇꯩꯁꯜꯂꯤꯅꯤ ꯑꯗꯣ ꯍꯩꯔꯦ ꯍꯧꯖꯤꯛ ꯅꯩꯈꯥꯏꯔꯣ ꯇꯞ ꯇꯞꯅ ꯅꯩꯔꯨ ꯒ꯭ꯂꯥꯁꯇꯣ ꯀꯥꯏꯔꯅꯤ ꯑꯗ ꯍꯧꯖꯤꯛ ꯊꯛꯑꯅꯤ ꯑꯩ ꯉꯁꯤꯗꯤ ꯑꯃꯨꯛ ꯒ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅ ꯈꯔ ꯊꯛꯈꯔꯦ ꯎꯔꯥ ꯃꯥꯒꯤ ꯄꯥꯁꯦ ꯌꯦꯡꯉꯣ ꯁꯥꯡꯗ꯭ꯔꯥ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ yung pasig ano mo? Do, pasig yang sang ino. Ura ba? ꯃꯌꯥꯗꯤ ꯍꯤꯒꯠꯂꯣ Masih katan. ꯁꯤꯗ ꯐꯤ ꯀꯤꯔꯤꯁꯦ ꯀꯨꯏꯔꯕ ꯐꯤꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯊꯥꯎ ꯉꯧꯔꯒ ꯁꯤ ꯆꯣꯡꯕꯗꯣ ꯑꯗꯨꯒꯤꯗꯣ ꯆꯣꯡꯗꯅꯕ ꯍꯥꯏꯅ ꯆꯣꯡꯉꯒꯗꯤ ꯍꯣꯅꯤꯅꯀꯣ ꯑꯗ ꯆꯣꯡꯉꯁꯨ ꯀꯩꯁꯨꯝ ꯕꯦꯔꯥ ꯀꯥꯗꯅꯕ ꯍꯥꯏꯅ ꯀꯤꯁꯜꯂꯤꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯃꯩ ꯂꯩꯊꯔꯒꯅꯦ ꯉꯥꯏꯍꯥꯛꯇ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯁꯣꯝꯗ ꯊꯥꯎ ꯉꯧꯕ ꯃꯇꯝꯗ ꯁꯤꯒ ꯆꯣꯡꯉꯅꯤꯅ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯩ ꯂꯩꯊꯔꯒ ꯃꯩꯁꯦ ꯂꯣꯏ ꯂꯩꯊꯔꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯑꯉꯥꯡꯁꯤꯗꯤ ꯃꯨꯜꯂꯛꯑꯦ Later. ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯣꯜꯂꯤꯅꯦꯕꯀꯣ ꯍꯋꯥꯏꯖꯥꯔꯁꯨ ꯐꯨꯠ ꯑꯗꯒꯤꯗꯤ ꯍꯤꯟꯖꯥꯡꯁꯨ ꯊꯣꯡ ꯐꯗꯤꯒꯣꯝꯁꯨ ꯊꯥꯕ ꯊꯕꯛꯁꯦ ꯈꯔ ꯋꯥꯔꯦꯅꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯍꯤꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯥꯎꯟꯗ ꯊꯣꯛꯂꯨꯕꯅꯤ ꯇꯥꯎꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯄꯨꯖꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯗꯩ ꯏꯆꯥ ꯅꯨꯄꯥꯅ ꯑꯩ ꯃꯅꯥꯀꯣꯡꯗꯅꯦ ꯈꯣꯡꯉꯦ ꯑꯗꯣ ꯃꯁꯝꯅꯦ ꯃꯁꯝ ꯂꯧꯊꯣꯛꯑꯒꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯔꯤ ꯇꯥꯁꯜꯂꯒꯅꯦ ꯑꯗꯨꯅ ꯃꯅꯥꯀꯣꯡ ꯁꯝꯁꯤꯁꯨꯅꯦ ꯆꯣꯠꯂꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯨꯡꯉꯔꯦꯕꯀோ ꯑꯗꯣ ꯍꯔꯥꯎꯕꯕꯨꯗꯤ ꯍꯔꯥꯎꯗ꯭ꯔꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯅꯪꯍꯟꯗ꯭ꯔꯦꯅ ꯄꯨꯖꯥꯗ ꯅꯪꯅꯕ ꯍꯥꯏꯅ ꯑꯣꯔꯗर ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯄꯨꯖꯥꯗꯤ ꯅꯪꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯊꯨꯡꯉꯔꯦꯕꯀꯣ
ꯑꯗꯣ ꯅꯍꯥꯟ ꯑꯃꯨꯛ ꯄꯣꯠ ꯑꯃ ꯊꯨꯡꯉꯔꯦ ꯉꯔꯥꯡ ꯑꯃ ꯊꯨꯡꯉꯔꯦ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯑꯃ ꯊꯨꯡꯉꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯃꯗꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤ ꯄꯦꯀꯤꯡꯐꯧ ꯊꯨꯒꯥꯏꯗ꯭ꯔꯤ ꯑꯗꯒꯤ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯟꯗꯒꯤ ꯊꯨꯡꯉꯤꯗꯣ ꯑꯩ ꯄꯦꯀꯤꯡ ꯊꯨꯒꯥꯏꯗ꯭ꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯨꯒꯥꯏꯒꯦꯅ ꯑꯩ ꯂꯩꯕꯅꯦꯕꯀꯣ ꯑꯗꯩ ꯑꯃꯁꯨ ꯊꯨꯡꯉꯔꯦ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯤꯔꯝꯕꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯍꯤꯡꯒꯦ ꯂꯣꯏꯅ ꯊꯨꯡꯉꯔꯦꯕꯀꯣ ꯁꯤ ꯄꯦꯀꯤꯡ ꯑꯃꯐꯥꯎ ꯊꯨꯒꯥꯏꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯨꯒꯥꯏꯒꯦꯅ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒꯗꯤ ꯊꯨꯒꯥꯏꯔꯣꯏ ꯃꯌꯥꯝ ꯍꯌꯦꯡ ꯑꯣꯏꯅ ꯑꯁꯤꯒꯤ ꯁꯦ ꯊꯨꯒꯥꯏꯔꯒ ꯍꯌꯦꯡ ꯁꯦꯠꯂꯒ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯎꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯆꯥ ꯑꯃꯈꯛꯁꯦ ꯑꯁꯤꯁꯨ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅꯒꯤ ꯎꯍꯜꯂꯛꯀꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒꯗꯤ ꯎꯍꯜꯂꯔꯣꯏꯕꯀꯣ ꯁꯤꯁꯦ ꯑꯩ ꯁꯦꯠꯆꯟ ꯈꯣꯠꯆꯟꯅ ꯇꯧꯗꯣꯏꯗ ꯑꯩꯉꯣꯟꯗ ꯊꯕꯛꯇꯣ ꯈꯔ ꯈꯨꯖꯤꯟꯅꯔꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩ ꯑꯁꯤꯒꯤꯁꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯒꯤ ꯍꯋꯥꯏꯖꯥꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯁꯤꯡꯁꯦ ꯂꯤꯛꯄꯅꯤꯅ ꯄꯥꯊꯔꯛꯑꯣꯏꯑꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯁꯤꯀꯣ ꯌꯥꯝ ꯍꯋꯥꯏꯖꯥꯔꯗꯤ ꯃꯨꯜꯂꯦ ꯑꯩꯗꯤ ꯃꯨꯟꯖꯜꯂꯦ ꯈꯪꯖꯥ ꯃꯨꯟꯖꯜꯂꯦꯕꯀꯣ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯤ ꯍꯦꯛꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯃꯅꯥ ꯍꯦꯛꯄ चꯠꯂꯅꯤ ꯁꯤ ꯕꯦग ꯄꯨꯔꯦꯕ ꯕꯦꯒꯁꯤꯒ ꯍꯥꯞꯄ ꯄꯨꯔꯛꯇꯣꯏꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯍꯦꯛꯄ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯀꯔꯝꯕ ꯃꯐꯝꯗ ꯍꯦꯛꯇꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯉꯥꯏꯈꯣ ꯇꯣꯡꯉꯤꯅꯨ ꯁꯤꯒ ꯒꯥꯔꯤ ꯂꯩꯔꯦ ꯒꯥꯔꯤ ꯁꯤꯠꯁꯦ ꯑꯃꯨꯛ ꯑꯅꯧꯕ ꯁꯤꯜꯂꯛꯏꯅꯦꯕ ꯉꯥꯏꯈꯣꯀꯣ ꯑꯗꯣ ꯃꯌꯥꯝ KB ꯁ꯭ꯀꯨꯜꯗ KB ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯂꯝꯕꯤꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯒ ꯄꯥꯟꯕ ꯍꯧꯔꯦꯕꯀꯣ ꯁꯤꯗꯒꯤ ꯍꯦꯛꯑꯁꯤ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩ ꯀꯃꯥꯏꯅ ꯂꯥꯝꯗꯣꯏꯅꯣ ꯁꯅꯥꯕꯨ ꯑꯣꯟꯊꯔꯛꯀꯅꯤ ꯑꯩꯁꯦ ꯑꯣꯟꯊꯔꯛꯑꯗꯤ ꯂꯣꯏꯔꯦꯀോ सपना शादी इनम लेकिसे सुमाइना माली सन्ना मचिन हेक पदमाइना ꯅꯪ ꯉꯝꯗꯧ ꯃꯥꯟꯗꯦꯕꯣ ꯀꯛꯐꯩ ꯀ ꯂꯩꯔꯝꯃꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯦꯟ ꯔꯣꯗ ꯂꯣꯝꯗꯩ ꯆꯠꯁꯤꯀꯣ ꯁꯤꯗ ꯏꯁꯤꯡ ꯆꯥꯎꯔꯦ ꯏꯁꯤꯡ ꯆꯥꯎꯐꯝ ꯊꯣꯛꯑꯦ ꯑꯁꯤꯗ ꯆꯠꯁꯤ मोबाइल दागिनी साइगा एभोन की कॉस्मेटिक पोचै जोम लेबा आई हाना अम्बा लेबा लामनेबने साइगाने अदो होइते एभोन सिजिनाद्राबनिना आई लैद्रेदा हजी मेन रोड फंगदोरे मेन रोड फंगगदी मोबाइल से ऑफ तौरनीबा मीना ngawre हाइरन दमयाम हजी मेन रोड जौरेबको मोबाइल से ऑफ तौसलागे युम जौरगा मुजें हलागे जौरे हवाइजा मना हेउरे सकत सबना लोरे मना दुनने चक 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 खिलिबा हवाइजा मना दो सिदा लैरे असी एक मोंग तागेबने ngarang ni mong taina asi eu mong tagebado ai tai khoro asi mana se yam phajiyabako motte yom mana se lang trick lang man phajabane abako ado ai tai khoro me am tai thogo do jong lare khut ke akasabna loiram ko aduna bi mana tai khoro hawai ja omna ba tawne ko ado ji asigi ne asa wan su yum se to lan ta motam ne trick lang se ado ji ne asigi danda se asi थिदोने अब से सुमाइ थिदो तो दंडा प थिदोगे लाउना लोर फियो थोगे अदो ए हुजु हलागे मयाम द को अंदरे तिला थिंगु मोबाइल पे उदरे तिला थिंगु उदरे मनाजे उठ्रबने अब मयाम मनाजे किशुंत मोत्ते अब को ना मनाजे थम्मनी
네, 시기세 누사다 포비우는 rồi anh coi nó thay rồi ní, mình sao thấy nó có ở đây một cái chặt thì rồi ní, chặt ra là có tàu là sắp lên ní, được quá, ôi, không được, ui, in ra là ní nè, in ra cái đây nè, đây là video ra rồi ai nó rồi mà. Semuanya kan lama pun. Ada yang zigzag thi là si ngô bơ ngô đấy. Đây là hàng gang mang khá cái thùng bơ to, đôi cái gì cái ăn mấy cái đó hậu đấy. Asi chang nó pan là khuất khai bơ có, đôi cái có bia mà chia nè bơ. Kalau khá bên mà lấy đấy, kalau khá bên chơi nó ngô rồi đi khai khai mun đấy bơ có, anh nó pan nó ngô bia mà si chutu na mun bây giờ khai hiện chân khai bơ có, anh đi khai tăng mun đâu nó hậu bị hết là bơ. Aduga sida alu mà mẹ là bơ có, tung ai sẽ jam nó su lấy tare. Aduga anh nó si tung ai khai tham nè bơ sida. Mayam the chắc không tông hoa lồng kìa. Xem mayam hàng gạo có rau in này bọc ạ. Anh cái một bằng thế chứ không bị. Hảo quá. Hảo quá anh. Còn được với nhau ạ. Alo, là cái mayam đó. Thật đi rồi nhưng mà nó cũng xem không? Không được ra, không được. Cảm ơn em.